Ngarang numidang phamkiba State Cabinet mifamna Manipuri Chief Minister's COVID-19 affected livelihoods support scheme paikhatpada ayaba pikre. Chief Minister N Biren chair lauduna phamkiba mifam aduda scheme asigi makhada beneficiary singda lupa lising manga direct installment gi khuthangda fanghangadawri. Senfam ase lupa lising aniga chamanga gi installment ani thokna fanghangani hairi. COVID-19 amaram oiraga ka hena sokhalaba amadi imungi fifam sotharaba singda scheme asigi kanaba ase fanghangadabani. State asigi senmit londa amadi laichat asina awaba tahanbada natana Nomada imung amada changdaba yadraba sing fawba puba ngamlaktaba sing asi yenglaga lengak na scheme asi hodokpani. Matam sang ngaireklaba Union Council of Minister ngasi numidang wairam anoba minister khara hapchinduna chawthoklagani. Nauna governor mari hapkhiba kharana transfer tawkhiba asigi matungda hojik hangduna leiriba minister mention bagi thabakta henna pukning changsilakpani. Senior minister amasung Dalit Luchingba Thawarchan Gelot Karnataka gi governor oina hapkhibadagi minister fam amasu hengatna hangli. Minister Marifuma thoi leigadaba Union Council of Ministers asi hojik yangkhaini thoi khak leidi. Hojik hangliba minister kunmapan asi mention bada yaugani haina Nariba Singi Manungda, Manipuri Lok Sabha ki MP Dr. R.K. Ranjan Yauri. Assam ki Golpara district ta Richter scale da manga dasmik ani magnitude oiba earthquake ama ngasi ayuk mayuk nakre haina National Center for Seismology ki alert amana confirm tawkre. Earthquake adu ki epicenter Meghalaya ki Tura dagi awangda kilometer 34 lapna leiba Assam ki manung chanba mafam amada oikhi haina seismic activity monitor tawnaba leiriba lengak ki agency asina hairi. Bay of Bengal dagi humjilakpa nong puba nungsina maram oiraga India gi nongpok thangba mafam singda July 9 dagi nong taraba yana leiri. Masina India gi awang nongchup thangba maikaida sanduruktuna Punjab amadi kha thangba Haryana da July 10 fawbada yausilakadawri. July 9 dagi paktaknana nong churaba yana leiri haina Indian Meteorological Department IMD na khanghalakli. Haukiba pung kunmari ki manungda India da anoba COVID-19 positive case lising nifu humdoiga chatret kuntra humdoi hengat pa thengnakhi. Hauzik active case masing lakh mariga lising yankai mapan ga chamapan kunda hanthakhibaga loinana apunba positive oiba masingi chada ama dasmik manga khaktamak active case oina leiri. Hauzik fawbada leina asidagi fagalakhiba mi gi masing crore ani lakh marifu tara taret lising marifu tara mapan ga chamnga kuntra mari sukre. Masigi manungda mioi lising nifu taret ka Chani Nifudi haukiba pung kunmari gi manung asida fagalakhibani. BJP Manipur Pradesh ki active member oiriba Saitondagi Saurapam Chandrakumar gi loinabi social worker Sorojini Saurapam na Dr. Shama Prasad Mukherjee gi chamaga kunsuba mapok numit kamari lenana KUMBI Assembly constituency gi BJP ki thongi sing amadi club sing gi volunteer sing ga loinana LP school campus Seldom Youth Club campus amasung Ivudau Nongdalairen pakhangba Laikon Hautak Tampha Khunauda Uchara thabagi thoram ama pangthokre. District Health Society Thobal gi meeting makhada Yaripok Municipal Council Thambalnu Memorial Development Club amadi Divine Light Club na punna khusamnaraga sinduna Yaripok Bisnu Naha Mayai Leka gi community hall da mass vaccination camp ama pangthokre. Hairiba mass vaccination camp aduda club ani asina konba mafam dagi mioi chani supna tarukta COVID-19 vaccine kapthokhe hairi. Reliance Jio na Nexa na mington ba mamaltana puthokada ba smartphone asigi damakta Singapore da based over electronics company Flex amadi carbon mobile phone sing sariba India dagi haukiba UTL Neolnex aniga contract sign tawnaraba yana leikre. Handak ta pangthokiba Reliance company gi chahi gi oiba mifam amada Mukesh Ambani na hairiba anoba smartphone asi lakliba September 10 da launch tawragani haina lauthokiba leikrabani. Ngarang numidang sanakhiba Euro 2020 gi semi-final da Italy Spain bu mari anida maithiba piduna final changkhre. Apiba matamda thoinaba ngamdabadagi ahenba matam piduna sanakhi. Madudachu goal amamamda manaduna leibadagi penalty kauna hanke. Penalty kaunabda Italy Spain bu mari anida maithiba piduna Euro 2020 gi final changbangam khre. Ngarang numidang mai pakhibasina haukiba English ngani nipan da Spain gi makhutta penalty kaunabada maiti khiba adugi lamansu khumbangam khre. Aduga ikon konba World Cup qualified oiba ngamkhida adugi ijatsu kanba ngamkhre. Ngasin nongyai metung minute kuntra chatpa matamda Yumbu England ga Denmark ka ani suba semi-final sanagani. Nakalamaromda Copa America gi ani suba semi-final da Argentina na Colombia bo maithiba piduna final changkhre. Thangja numita Yumbu Brazil ga final sanaragani. Ngasi nongalakpada sanakhiba semi-final match adu apiba matam gi manungda thoinaba ngamkhide. Ahenba matam piduna sanakhi. Madudasu goal amamamda draw chatnakhi. Tungda penalty kaunakhi. Penalty kaunabada Argentina na Colombia bo ahum anida maithiba pikhe.
ꯍꯥꯟꯅꯒꯤ ꯋꯤꯝꯕ꯭ꯂꯦꯗꯟ ꯆꯦꯝꯄꯤꯌꯟ ꯑꯦꯟꯖꯦꯂꯤꯛ ꯀꯔꯕꯦꯔ ꯑꯃꯁꯨꯡ ꯅꯝꯕꯔ 1 ꯑꯦꯁ ꯕꯥꯔꯇꯤ ꯋꯤꯝꯕ꯭ꯂꯦꯗꯟ ꯁꯦꯃꯤꯐꯥꯏꯅꯦꯜ ꯆꯪꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯏꯪ 2019ꯗ ꯆꯦꯝꯄꯤꯌꯟ ꯑꯣꯏꯈꯤꯕ ꯃꯇꯨꯡ ꯀꯔꯕꯦꯔꯒꯤ ꯑꯣꯏꯅꯗꯤ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯑꯍꯥꯟꯕ ꯁꯦꯃꯤꯐꯥꯏꯅꯦꯜ ꯆꯪꯕꯅꯤ꯫ ꯚꯥꯕꯣꯛ ꯆꯣꯅ ꯇꯤꯟꯈꯤꯕ ꯁ꯭ꯇꯦꯗꯤꯌꯝ ꯑꯗꯨꯗ ꯀꯔꯕꯦꯔꯅ ꯇꯣꯔꯅꯥꯃꯦꯟ ꯑꯁꯤꯒꯤ 17 ꯁꯨꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯀꯦꯔꯣꯂꯥꯏꯅꯥ ꯃꯨꯆꯣꯚꯥꯕꯨ 3-2, 3-3ꯗ ꯃꯥꯏꯊꯤꯕ ꯄꯤꯈꯤ꯫ ꯈꯨꯠ ꯑꯣꯏꯅ ꯁꯥꯟꯅꯕ ꯖꯔꯃꯅꯤ ꯃꯆꯥ ꯀꯔꯕꯦꯔꯅ ꯁꯦꯃꯤꯐꯥꯏꯅꯦꯜꯗ ꯃꯀꯣꯛ ꯊꯣꯡꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥ ꯃꯆꯥ ꯑꯦꯁ ꯕꯥꯔꯇꯤꯒ ꯁꯦꯃꯤꯐꯥꯏꯅꯦꯜ ꯁꯥꯟꯅꯒꯅꯤ꯫ ꯑꯇꯣꯞꯄ ꯀ꯭ꯋꯥꯔꯇꯔ ꯐꯥꯏꯅꯦꯜ ꯃꯦꯆꯇ ꯑꯦꯁ ꯕꯥꯔꯇꯤꯅ ꯃꯔꯝꯗ ꯃꯆꯥ ꯑꯖꯂꯥ ꯇꯣꯝꯖꯥꯅꯣꯚꯤꯛꯄꯨ 3-1, 3-3ꯗ ꯃꯥꯏꯊꯤꯕ ꯄꯤꯈꯤ꯫